ngasi ayuk anganbada Israel gi maikaidagi khut hanbo oina Iran tamna misal kaya kapsin kib amadi Iran asu Israel tamna misal kaya masing thingamdana kapsil lakhib aduna maram oiraga hauji soknari bilalaji henjillakpaga loinana regional gi oiba lanam amuk oirakadra haina malem gi miyam numi painari marak asida US ki president Donald Trump nadi Iran na kapsil lakhiba misal singadu khut hanganu haina Israel ki prime minister Benjamin Netanyahu mangjauno na phongdokpudi leithraban Israel ki authority singna Iran ki maikaidagi makhoi tamna misal singi web anirak hana lakpadagi akanbu warning piduna lamdam adugi miyambu lotna ba khanghanki Iran ki maikaidagi kapsil lakhibadu Israel ki mayai tangwa saruksing yausillaktuna pokhaiba kyasu yauki marak asida Iran na phongdoropagi matung inadi Israel na Iran ki mayai tangwa amadi nongchuk tangwa maikaida makhatana misal kaya kapsil lakhi Sahi asigi February tang 19da Israel amadi USA na punu chatakiba Iran gi lalatu numit chamani sukrabani hairiba ahuba numit aduda Iran gi supreme leader Ayatollah Ali Khamenei amadi atopa Iran gi senior lusing makayasu hatkibani makhatan lal chatraba matungda Iran gi maikaidagi state of Hormuz thingjinbadagi April gi tang 9da mamingdagi oiba ceasefire ama yanaba purakki US amadi Israel na horakkiba lalatugi matungda Lebanon da lairiba Iran na sogatpa Hezbollah singna Israel tamna attack chatakibadagi Israel gi maikaidagi Iran da mai onsinbadu khara hantharaba matungda Hezbollah gi maikai romda oina hena onsinkibani Iran amadi Israel gi marakta misal kapsinabagi thabak du Yemen da lairiba Iran na sogatpa Houthi rebel singsu yausilaki hairi Iran state television pirakpa report amagi matung inadi Israel gi maikaidagi kapsilakiba misal singadu Impan Karash, Tabriz, amadi tongan mafum kaya da taki hairi. Iran na laipak adugi air space khutak ta thingjinki nakalam romda Israel lomda Yemen da target tarakpa misal amagi warning miyam da siren khongduna pibaga loinana rescue servicing adu thabak paikhatna basin langki. Adubo misal adugi matungda asu apan nangmagi paudi hojimaki oina phangba leite hairi. Israel gi military gi maikaidagi official oina phongdorakibagi matung inadi ngarang numidangdagi hauraga Iran na makhoi tamna misal kuntra mu kapsilaki hairi military official aduna pawmisinga khanana unaba amada hai April da laikiba ceasefire adugi matung Iran na ngarang numidang ballistic misal kuntra rong kapsilakpasi hanba attack oiri masida sunatana Yemen da laiba Houthi rebel singna Israel tamna misal ani masu kapsilaki hairi ngasi ayuk military gi maikaidagi makhatana phongdorakpada makhoi da kapsilakiba adugi pakum moina Iran gi khanung chukthang mafam da laiba Mahasagar da laiba metro chemical complex tasu hairiba misal ru target tawngam ki hairi hairiba complex asi ballistic misal sabada changba chemical sing puthopam oibani haina official aduna makhatana phongdokki akaya to sing aduna maram oiraga Iran na makhatana tongan khulai sing sabada chaun apanba piragani haina thajanari US ki president Donald Trump na phongdorakibagi matung inadi Israel amadi Iran ga nomai kapal lep na ba haikibani Israel na Lebanon da laiba Hezbollah tamna lep palitan kapsilakib aduda Donald Trump gi maikaidagi pen da bofam kaya sa phongdokpa laikre mahakna Benjamin Netanyahu gi lainaba mari adu afaba oirakloi hairaduna attack chathaba natraga chathadabagi thabak adu mahakki maikaidagi order tawbani Benjamin Netanyahu na order tawba natti hainasu mamangda kaya khana Donald Trump phongdokpa laikre Hauji tholi balal aduda Israel amadi Iran na tha ani gi manungda khwaidagi hena sathiba mawona kapsilakiba loinana amaga kapna badu tokna ba US ki president Donald Trump na laibak ani mukta akanbu warning tawkre aduga madugi matung nakan ani mana khutakta ceasefire ama tawnaragani haina Donald Trump lawthokki Truth Social thagalakpa post amada Donald Trump na hai Israel amadi Iran da warning ama thaki Israel amadi Iran na kapna ba khutakta suidan tokadabini haina post aduda mahang iki madugi matung pung amagi matungda nakal animak haibadi Israel amadi Iran na khutakki oiba ceasefire ama chathanabi yengli haiki peace ki matangda final negotiation chathari haina social media platform aduda mahaki anisiba posta Donald Trump irakhi US Navy na state of Hormuz adu blockade tawribadu admuk laikigani madu final oiba dillama phangdi phawbagi oina mapung phana chatnagani haina makhata ki April da ceasefire am lawthokiba adugi matung
Israel amadi Iran na khwaidagi hena sathiba mawngda ngasi amaga misasing kapsinlaki makol hona Iran na Israel gi misat kuntharam kablaki haina Israel na phungdokki Yemen gi huiti rebelsing nasu tongan ba misal kaya kapsilaktuna Israel gi matakta akan ba attack tawduna miyoi kaya asu apuna nganki haina pawosin makata nakalamramda State of Hormuz asi hangdokani adubu transit fee ama yauna Iran amadi Oman thamba anauba condition singi makhada hangdokadabani haina Moscow da Iran gi ambassador na phongdokre Iran gi matakta chatreba US amadi Israel gi war asigi mamangda malem gi oina thawgi manga thopagi saruk ama phawdun lamba State of Hormuz asi lana sina maram oiraga thaw puthok pujinda ayam kakre Tanker kaya marum na handang Gulf thadok tun chatna honaki adubu oil amadi liquefied natural gas puthok pujindi hojikmaki oina su akan atingba thamlibani adum oina mak State of Hormuz ja hangdokani adubu madu Iran amadi Oman authority sing lepa anauba tongan mak condition sing makhada chathagani haina pawmising akhanana unaba amada Iran ambassador Qasem Jalalina Russia gi pausi amada phongdokki State of Hormuz asigi matangda Iran amadi Oman service kayamrom pi haibisi aikoina khangi hairiba servicing adugi damakta tongan ma fishing logani haina makhata ki permanent peace deal amana State of Hormuz asi phawdun chatpa jahasing damakta di Iran bu fishing demand to wi hangadabani haina Iran na hairiba phibam adugi mayokta US President Donald Trump na akan mamung lepli tol ama launanaba thabak amata ta yaudanaba megi athengba da US na Oman da warning tawki amadi asiguma tol singasi launanaba thawang sing leiti haina Oman gi ambassador aduna US Treasury Secretary Scott Bessent ta phongdoki haina pawosin makhata Iran na Israel gi mathakta khwaidagi nauna chatrakhiba military operation leplagani haina lokthokre dum oinamak karigumba Israel na Lebanon gi mathakta lanta ba leptrabadi hena tamthiba pokum pigani haina akan bu warning su tawkre chahi asigi April ta US amadi Iran gi marakta ahan boina ceasefire lothokna khaba matung Iran amadi Israel gi marakta khuthukna bagi sang wangkhalak kadra haibagi matangda Israel da landa ba leplagani haina Iran lothokibani Iran gi top military commander Khatam al-Anabiyana central headquarters ka akhanana unaba amada hai wafam amabu Iran gi state media na report tawraduna Iran na Israel da operation chathap leplagani hai wafam madu phongdorakkibani adum oinamak Iran state media gi chewul amagi matung inadi hairiba akanmu warning adu tawraduna Israel na Southern Lebanon yauna atopa mafamsingda landabagi thabak thromsing makhatana chatraklabadi madugi matik chawa pokum Iran gi lanmina pigani haiki Beirut ki khatang sarusing da ngarang Israel na khwaidi anuba nongthakki attack oina chatrakaba matungda Iran amadi US ki marakta ceasefire ama thamnana batarabadi Lebanon sum manung chalgadabani haina akan bu wafam kaya phongdokpaga loinana Lebanon da lan chathakiba dubu ceasefire thamnana bagi khongthangmu khongauna bani haina akan ba maral siki Israel na Lebanon gi mathakta lan chathaliba sigi tekcha khudimak US na pugadabani haina Iran gi foreign ministry gi wangang loi Ismail Bagai na phongdokkiba ka loinana Israel na makhatana Lebanon da lan tawrabadi madugi mahai oina US da achokba chaitheng phangani haiki US President Donald Trump nasu Israel amadi Iran gi marakta khuthokna ba lepnana ba akan bu wafam phongdokkibadagi Iran na Israel da landana bagi khongthangsing asi lokholakkhibani haina pawosin makhatari nakalam romda Pakistan na lengakpa Kashmir da police amadi logi mayokta leiba group amaga akan mamongda mukna bada miyoi 13 sikre haina official singna phongdokre logi mayokta leiba group singna political right amadi legislative ki khudongchaba hena phangnabagi khongthang amada Pakistan na lengak Kashmir da khongjeng changsinna ba thawrang tropu matamda nomu wat ingai gi mangoinana haib akan mamukna pa du thokibani Pakistan na lengak Kashmir gi Supreme Court ngarang Pakistan da leiba Kashmiri refugee singi damakta legislative sitra ni thoi reserve oina thamlagani haina ruling pi hiba dubu akan mongdi yaning da phongdokpa loinana logi mayukta leiba group singna ihau changsinduna police ka mukna kibada miyoi singa du si kibada natana police officer amasu misam kayana so panangan kibani haina pawo sin makata atopa pawo mana
टेस्ला अमसुंग स्पेस एक्स की चीफ इलोन मास्कना मालेमगी अहानबा ट्रिलियनर ओइरगनि हाइरि CNN थंगिब स्टेटमेंट अमगी मतुंग इना इलोन मास्क की मरन मथुमसिंग असि डॉलर बिलियन 994 फाउबा हेंगलकपै ओइथोकप लei मसिने मरम ओइरगा माकी अपुन बुलन थुमसिंग असि चौरकना डॉलर ट्रिलियन 1.11 ओइरगनि हाइरि स्पेस एक्स की लुचिंग असि मरन मथुमसिंग असि गूगल की को फाउंडर लारी पेज अमदी सर्गे ब्रिन ओरेकल की फाउंडर लारी इलिसल अमदी अमेजन की फाउंडर जेफ बेजोस तगी हेलगनि हाइरि को फाउंडर सिंग असि अपुन मुलन थुमसिंग असि हौजि फावबगी ओइना डॉलर ट्रिलियन 1.09 ओइरि हाइना पावोसिन मखातार यूक्रेन की फोर्सिंग रशिया अमदी ऑक्युपाई यूक्रेन की ऑयल फैसिलिटी सिंगदा अकन मोंद लंदाखरे हाइरि मॉस्को रीजन रशिया की नौचुक थंग अमदी खा नौचुक थंग सरुक रशियन ऑक्युपाई क्रीमिया ब्लैक सी अमदी एजोप सी याउना रशिया की मफम कयाद अकन मोंद लंदारखिबनी हौखिब लोनब अहिंग रशिया की फोर्सना यूक्रेन की ड्रोन 410 कापखाई की हाइना रशिया की डिफेंस मिनिस्ट्री ने फोंदोखि रशिया ने ड्रोन 185 सिनदुना यूक्रेन टारगेट तौरखि मखोगी मनुंग 120 दी यूक्रेन एयर डिफेंस ने कापखाई की हाइना यूक्रेन एयरफोर्स ने फोंदोखि यूक्रेन जनरल स्टाफ ने हाइकी यूक्रेन फोर्स अहिंग रशिया की क्रास्नोदर क्राई रीजन अकन मोंद लंदाखि नोवोरिश मनाक्त ऑयल ट्रांसमिटेन अकन मोंद लंदाखिब मी कयास असोप नंगी हाइरि यूक्रेन की ड्रोन अमना टारगेट तौबदगी तोंगान तोंगान फैसिलिटीसिंग अदु मई चाखि मी सिब नत्रग सोप लेति हाइना रशिया की रीजनल अथॉरिटीसिंग फोंदोखि अकाय तो कयाम थोकी हाइबगी मतंग द मकोइना कईमतसु फोंदोखिदे चाइब मईसिंग अदु मुथप्प मतमदा रेस्क्यू वर्कर 150 अमदी तोंगान तोंगान मखलि खुलाई 95 सिनकी हाइना मखातना फोंदोरखि नॉर्थ एटलांटिक ट्रीटी ऑर्गेनाइजेशन नेटो की मिशन याउरिबा फ्रांस लनमी की राफेल फाइटर जेट अमना लाटविया की एयर स्पेस ड्रोन अम कापथक्रे हाइरि ड्रोन अदु रशिया रोमदगी नेटो लेबाक की मपांगम ओइबा लाटविया की एयर स्पेस चंसिलखिबनि हाइना फ्रेंच लनमी की माइकैदगी फोंदोकले लाटवियन रीजन की नोपोक थंगबद लेबा मियामबु ड्रोन की अकी यखं लेहलकपन मरम ओइरगा युमदगी मपान थोक्तनबा मई लेनबसिन खंगनख्रे रशिया की युमलो नरिबा लाटविया की एयर स्पेस मिलिटरी ड्रोन सिंग पसिलखिबसि यामना मथोंग चादबा ओइबद नतना रशिया मदी यूक्रेन की मरक्त सोकनरिब लालसी नेटो की अवांग थंग ngमखैसिंग यौसिलपै ओइथोप फावब लेदि हाइना लानमी की मैकैदगी हाइरि यूक्रेन थासिदा बैलिस्टिक की मिसाइल सिंग अदु रशिया न थाजिलखिब ड्रोन सिंग कापतब ngमखिबग लोइनना यूक्रेन मिलिटरी ड्रोन कयासु फिनलैंड लाटविया यूनिया अमदी एस्टोनिया की एयर स्पेस सिंग मथौ तौदुन लेहली हाइरि फ्रांस की मिलिटरी जेटना यूनिया की सेलोय एयरफील्ड ड्रोन अम कापथब ngमखिबदु नेटो बैलिस्टिक एयर पुलिस मिशन की मनुंग चनब थबक अमनि हाइना पावसिन मखातारि बांग्लादेश इंडिया मचा 150 रोम जेल लेबगी मतम लोइरब फावबद मखाताब थबक अमत पैखत पिदना थिनथपन मरम ओइरगा मयुमद हलकप यादना बांग्लादेश की पिजन सिंगदा अदुमक लेरि हाइना फोंदोखरे था 3 की ममांगद फोंगिबा पिजन स्टेटिस्टिक्स की मतुंग इनदी इंडिया मचा 194 याउना मपालम की मियोय 152 जेल लेबगी मतम लोइरब फावबदा बांग्लादेश की पिजन सिंगद लेरि हाइना पिजन ऑफिशियल अमन फोंदोखि मसक ममिंग तकथोक्तब ऑफिशियल अमन हाई जेल लेरिब मपालम की मियोयसिंग असिगी मनुंगद मयाम अमसु मखोगी चेराक मतम मदु चही यमगी ममांग लोइखिबसु याउख्रबनी अदुम ओइनमक ब्यूरोक्रेटिक नत्रगा डिप्लोमेटिक ओइब थबक थरमसिंग अमत पैखतबग लोइनना ऑफिशियल आइडेंटिफिकेशन प्रोसेस न मरम ओइरगा मखोय अदु मतम हेन लेरखिबनी महाकना हाई इंडियन इनमेट मयाम लोन यादब मोंग ngमखै वांगुलन सिलक याउना तोंगान तोंगान मराल कयाद फाबनी